Asi phongkhiba tongan-tonganba pausisingda yaukhiba pausing amadi social media da phangba pau khara update puduna lakchari ahanbada maroiba pau but sachinaduna tamnaramba miyoi ama arambai tingona phaba ngamkhibaga loinana Robin Mangang khwairakpamna miyamda thamlakko wafam RK production gi update ka loinana pausisingdagi lokhatchaba maroiba paudana Juntagi air strike ta Mauzi da angang yauna miyoi kuntrani thoi sikre sasinaba amadi Michelle Singda makhal amatagi tengbang pibiganu haina Kanglepa Communist Party KCP na phongdorali athingba thamkhibagi maram miyamda khangalakadabani haina phongdorakpaga loinana UNC ga August 16 ta wari sanaragani sarpar mainada changluba sekmaidagi maitei ama pulisna kanba ngamkhre naha singi unity leiba kathokpa ngamba singi sungsinaba lengak ama soidana laklagani haina MLA local na phongdorakre ningthau lesembagi blood line da karem kathainaba pulis da complaint tawkhre Home Minister Amit Shah na sathiba criminal charge laiba Prime Minister amadi Chief Minister Singh lauthoknabagi damakta bill ahum puthokadori sel thanabagi online game thingnabagi bill ama Lok Sabha da soidana puthokre Narcotics ke polam sing puthok puchin tawbada Manipur na transit point oini haina phongdorokpa wafam sing reserve forest land da kanagumba matana lam khopchin duna masagi ni haiba yade haina Guwahati High Court na phongdorkre mama mapa animak kainakhrabi machin manau nupi mari leinaba nongna saba yum khuchin nakhre BJP na Paumi Singh unabada haikiba wafam sing adu choirol ni state asida popular government ama leigani haibagi thajaba leite haina Megha Chandra na phongdokiba wafam sing puduna lakchari Hauzik pau sandona pijari but sachinaduna tamnaramba miyoi ama arambai tingona phaba loikraba matungda korongamba khuman lusing purelna asumna update birakli but si police da sinadoira natraga kanada sinadoino khangre matung tawdana ba hairaga thadokre haukhiba nomanini da hautal khulda but tamnare haibagi tonga ama kanna laki tonga aduna helman khidana laikai miyamda amasu pangchingda singnaba pangkapta kapnaba pakhatnaba tawnarakpadagi Arambai Tengol ngak chenjaki kupna thijallaba matungda laikai adomdagi Nepali nupa ama maitei nupi loraba matung maitei gi yumnak hapsillaga lai tongba maiba idhou saraga laki ikuidana khulladuda maunha ama society tawki kuidana hal ama amuk laikide adugi khudong chaba lawraga laikai adugi miyoi ama ani manaraga but thokle laikai awana tarani kholani haiduna sandoraki laikai gi awana tabadagi fanaba yumthong khuding lising ahum khainaraga Siliguri da chatlaga laithau tawnaba kaina sandoklaki lupa lakh ama muki maya khaigat nakhre aduna mayamda haijaningbadi asigumba toknga kaya thajabiganu karigumba laikai gi leirabasu konungi utra sanglenda tanabiu haina asumna mayamda khangalakli Nispradan kajai hautandagi imai ben sida yengbalakosida aina but thoyaraga haijai adubo buti thokte aduna aina haijab aran bane haijabase adu ima event sida ai mayamda khurumjaraga ai khurumjarage hautangi khungangi lariba ima event adagi ahal laman singda pairiba security adagi mayam sida ai khurumjarage Arambai Tengol gi makha tarakpa update ta maitei masen punsin chiko aikoi amata oisi sidai hena haijaroi laire ina kunba leite ipurup kichu khara khansi kathoksi ipurup kansi punsi the war is not over koronga mukhuman haina asumna update pirakpaga loinana kuki noina pamadi mafam hainaraga face to face ta phunasi hanasi kerisu kide adubu pangan cholaba ipa ipu gumlaba makhut phawba hanba ngamaroidaba sing aduda akal aring singnaganu apangbagi thona mapan tholakanu haina asumna kukida phongdorakli Maka tarakpada RK production gi official Facebook account da asumna post tawrakli humang tana thabak suja nomjariba sinmi singna awa pothana ba tongpham thokpa apaba kar leigadaba phajaba yumgi mahut huran ba singna leibasi scientifically 100% lali haina asumna phongdorakli Arambai Tengol gi PRO Robin Mangang khwairakpamna asumna update pirakli
करीनो कनानोसु खंगदबा खुदक असिदा लेबाक असि थादोकलगा चटखिबा याबा मिटोप मियानचा क्वा कुली सिंगदा थाजब थंबिगनु युमदा मी लेतबगी अचिकपा तंजादा चंगहनबिगनु अखोई स्वाइददी येलोमी मतन तनबा नुपा यामनखिबना मिटोपना इमुंग चंगहनदुना गैस सिलेंडर सिलहले कोट कादुना फौ हालहले योटेक थानटेक थीबा कया मनिंग तमना युम चंगहले ngasi nupi macha amada thokliba thokdoksi ahanba nate mamangdasu thokre masi aikhoibu usitabani maitai ne di khanjaba nakok singdudi mithibong oiraba ren chalaga thamiba nakhoi hana nakhong thudeklaga thamba darkar oi haina asumna sauna phongdoragli हौजिक पाउचिगी पाउसिंग अमुक संदोन पिजरी म्यांमार की जुंता लानबिना केरेनी स्टेट की माउची टाउनशिप ता लान की प्लेनसिंग सिजिनदुना नोंथक्तगी लांदाबदा मियोय 52 सिरे हारि पाउगे सोस अमगे मतुंगिना जुंता लानबिना फाइटर जेट प्लेनसिंग सिजिनदुना हौकिबा नोमाइजिंग नुमिता माउचीदा लेबा खुलसिंगदा एयर स्ट्राइक कया चथकी माउचीदा लेरिबा पासोंग टाउनशिप असि खोनी की पोथोक tin namadi twingten marang kaina fangba mafam ama oibata natana haukiba January dagi kereni register force singi apunba khutpu amana khudum chanduna lakhibani khonoi gi potok sing marang kaina fangliba mafam asi amuk hana rebel singi makutagi handoknaba Myanmar junta lanmina tha asigi tara tare tagi hogduna mafam asida anirak hana nongthaktagi landakhre maduda miyoi 52 hatkibaga loinana miyoi mangana asok apan nangki hairi sikhraba miyoi sing adugi manungda angang yauna nupi nipal nupa kunmari yauri tamthina soklo miyoi nipal su yauri haina asumna pawasina phongdoragli अखोगी निंगतम लालहौबु सौगतपीरिबा थवाई हापीरिबा इरेजा ख्वाई खिबिकी मफमदा यावोलगी इकाई कुमनबगल लोइनाना वाफम खरदंग नोलुंगना थमजरी मियामदगी मिचेल ओइखरबा मियोय खरदा मरनाइगी ओइबा खुटपु सेंगवतुना लुपकी मिंगदा सेनखाई थुंगाई चथरे हाइबगी पाउसिंग फंगले मिचेल ओइखरबा मियोय सिंग अदुदी पुखरमबम तोमथिन एलाइस नाउतोन अपोकपा पी भोकुल चंद्रा अपोपिना पूर्णिमा लेमा मसागी चही 15 लेफमना निंगथौकोंग मयाई लेकाई अनिसुबदा खुमनथेम चिंगलाई एलाइस उमाकांता कैरियर ऑफ इबेम्पिसक मसागी चही 13 लेफम मोनबुंग जिरिबाम पीएस अमदी अहुम सुबदा सोइबम फिरेपा एलाइस बर्गिल अपोपा बीरचंद्रा अपोपिना शांति मसागी चही कुलुमदोय लेफम इरोम मैजराव मयाई लेकाई वांगोई पीएस हाइरिबा मथक्ता पिजरिबा मियोइसिंग असि मतम खरगी ममांगदा लुप थादोक्तुना चेनख्रबा मिचेल ngakतनी हाइना आइना थिंख्रबा लालोलोप असिगी मेंबर इन चार्ज इंफॉर्मेशन एंड पब्लिसिटी एस मंगालना थादोकपा चिरोल अमना फोंदोरगली अमसुंग मसिगी लानमी सिंगलुप मियामगी फिंगांग लानमी FML की मिंगदा सेनखाई थुंखाई लाक्लबदी मखोइदा सेनखाई थुंखाइदे नतना मखल अमतगी तेंबांग पिबिगनु लेबाक मियामनसु लुपता पाउ पोबिरकनबा नोलुंगना निंगसिंगजरी मखोइगी मथक्ता लुपकी अकनबा खोंथांग लोखलगनी अरोइबदा निंगसिंगजनिंगबा मरुइबा वाफम अमना ngasiदगी लुपकी फाइनेंस डिपार्टमेंट के अनोबा लेटर हेड अमा सिलगनी हानगी लेटर हेड अमदा चनररोय लुपना थमजरीबा वाफम असि खुदक्तगी चनरगनी हाइनसु चिरोलदुना मखा तारगली वर्ल्ड इंडिजिनस डे की थौरमदा नागा यावब यारोय हाइना यूनाइटेड नागा काउंसिल UNC ना अथिंगबा पिरकलिबसी करंबा एजेंडा लैबदगिनो हाइना मैतै लेपुनना हंगलगली मणिपुर प्रेस क्लब की थांजिंग हॉल दा पांगथोकबा पावगी मिफम अमदा मैतै लेपुनगी लुसिंगबा हैसनाम सिल्लाना हाइखि मदुदी मणिपुरदा खुंदा मिनरिबा येलो फुरुप 18 की मनुंगदा नागासु अमनी नागा फुरुप की मियोइसिंगबु इंडिजिनस डे की थौरमदा सरुक याबा यारोय हाइना UNC ना अथिंगबा पिरिबसी करी मरमगिनो हाइबदु अथुबा मतमदा सेंगदोरकदबनी येलोमी सिंगी याइफनबगी मतंगदा वांगांगदुना लाकपा असंग कसारबु मखाताना वांगांगबा यारोय हाइना UNC ना अथिंगबा थमलिबसी अथुबा मतमदा हंदोकदबनी हाइना फोंदोरकपगा लोइनाना मखा तारकपा पावदना UNC गा अगस्त 23 दा वरी सनरगनी फोंदोरकपा पावगी मतुंग इन्ना म्यांमारगा लोनाबा ngमखैदा संबल खाबा अमसुंग फ्री मोमेंट रेजिम लौथोकपगी मायोकदा खोंजंग चंगसिनदुना लाखिबा यूनाइटेड नागा काउंसिल UNC गा इंडिया गवर्नमेंट का लाकलेबा अगस्त 23 ता वरी सनरगनी वरी सननबा चिरोल UNC दा थारकरे हाइना फोंदोरकली मसागी चही हुंफुरोम सुरबा सेकमाई मखा लेकाइदगी अहल अमा कुकी सिंगना नमना खुंदाबा छपर मैनादा चंगसिलुबदा कुकी सिंगना फारगा थमलंबदगी पुलिसना मतम चाना कनबा ngमौरे पुलिसना कलौरबा मियोय अदुगी ममिंग युमजाव अंगोम कौई महक लेखिद्रबा तंगांगजाव
angomgi machanupani hairi mahakna sapar maina romda changsilubadagi maram adu hidak leibani haina phongdokrakli masigi chu mathakta mahakna changsilliba mafam adu changba yadaba kuki gi mafamni haiba khangdabara haina kuki singna namlaga thadorokpa video footage ama da palli adumakbu mahak asi ana thohandana police ta chinnarakibani hairi aige haibana mang thaba luchingba singna luchinglambadagi aikoi masel lingjen manaba ngamkidabani adubu naha singi unity leiba kathokpa ngamba singi chungchinnaba popular government ama athubada soidana laklagani haina wangoi kendra gi MLA khuraijam local na phongdokre MLA asina kendra asigi manung chana leiba maitei pangal singna khundaba Paubitek ki polling station ahumgi oina Paubitek mamang lekai da saba community hall ama sangabagi thoramda wafam asi phongdoladuna makhata na hai lebak asigi sel thumgi pibam phatragasu lambi mai isingi pibam phagatnaba wangoi kendrada honaraga lagli IBR lambi sing hana pakpadagi hena pakthoklaga koilas thakre Paubitek ki lambi asi PMGSY gi manungda yawbana tender tawnaba ngairaga leiribagi semba yadabani adubu sahi asida semdrabadi mahakna maranai gi senpham puthoklaga semlagani Paubitek Kangjebung Khelo India gi makhada semnaba proposal thakre Paubitek ki nupi singi workset sanaba thabak paikhatle haiki amaromda state asida hojik thokliba rajniti gi charangnaba asiga mari lainana MLA lokena makhata na haikibada taranitoi suba Manipuri Legislative Assembly gi mikhalda nongna mai paklakiba MLA singi oinadi handagi tam asi khwaidagi laibak thiba ningba kaiba matam haibadu oiki Manipurda President rule MLA singna purakhiba oina lobadi langani condition na yadabadagi lakibani Chief Minister masana matik chadre ngamdre haiba khangbadagi resign tawjakhibani hojikti miyamna mamangda amukta leikidraba aigi haibana mang thaba mihut yaudaba popular government ama athubada soidana laklagani Khetigrau kendra gi MLA Sheikh Nurul Hasan na haikibadana president rule thamlakiba tha taruk khara helakle loinana tamna santi lakpasu haure miyamna khanba mihutna leina government semba ngamdaba asi yamna maring marangba oiri nongna karakpa MLA sing kendra amasung lebaki oiba vision kayaga loinana lakibani adubu ngasidi haidokbada ikaiba phawi haina asumna phongdokhi Imphal gi Kabul lekai degi Chanaton Maitei Kouba amana Rajya Sabha gi MP su oiriba Ningthau Leisemba Chana Jawbagi gi marida karem kathainaba yauna mingchat thiningai oiba wafam kaya social media da thagalakibaga mari leinana chenariba mioi asi faduna logi oiba thabak lokhatnaba MP asigi PA PSM chibadata luangna Imphal Police Station ki OC da written complaint ama file tawkre Imphal East ki OC da file tawkhiba written complaint aduda makatana hai Arambai Tengol asi Maharaj ki private army ni haina maral siribasi yumpam yaude mahangna Arambai Tengol ga loinariba asidi indigenous cultural group amabu encouragement tawba khaktani political choice ama haibasi mioi adugi hakni amasung state ki interest da thabak tawnabagi damakta warep aduni Ningthau Leisemba Chana Jawbana MP ama oina state asigi interest da parliament ki floor da issue kaya ama pukhatkre masigi matakta IDP singbu lepa leitana khunda leitana bo honari maram aduna mioi asina MP asigi mathakta siriba maral sing asi yumpham yaude public figure amagi character bu kanagumba amana mingchat thianaba honabagi thongsi yaroidabani haina phongdoragli Union Home Minister Amit Shahana Lok Sabha ki office da se iduna Constitution 130 Amendment Bill 2015 di Jammu and Kashmir Recognition Amendment Bill 2015 amasung The Government of Union Territory Amendment 2015 Lok Sabha da puthokuna pass tawnaba haijakre Union Home Minister Amit Shahana hairiba bill ahum asi Lok Sabha gi athengbada session da puthokuna illegal framework sing semdoktuna mamangda yamna sathiba criminal charge ka mari leinaba case senaduna phakiba Prime Minister Union Minister Singh Chief Minister Singh amasung Minister of State Singh lokthoknabagi provision sing yauri bill asina maru oina Pallibadi Prime Minister Chief Minister Singh Minister of State Singh amasung Union Territory Singhi Minister natraga Chief Minister Singh mamangda makoina chathakiba criminal office singa mari leinana karigumba custody da numit kuntra chopna leikraba amadi makoida pigadaba penalty provision adu yamdrabada sahi manga dagi tadana court na lauthopagi oithokpa leiragadi hariba Minister Singh asi President na report hek phangbaga numit kuntra mathoi nigi manungda suna lokthokadabani haiba yai aduga state asida
यूनियन टेरिटोरी सिंगी ओइनदी चप मानबा मवोंगदा गवर्नर अमदी यूटिनल गवर्नमेंट ना हारिबा पावर असी सिजनबा याहनगनी बिल असिना मखाताना फोंदोकलिबदी करिगुंबा लौथोक्रबा यूनियन मिनिस्टर नत्रगा चीफ मिनिस्टर सिंह असी मखोइगी कस्टडीदा मतम लोयरगा मरी लेनबा प्रेसिडेंट गवर्नर यूटिनल गवर्नमेंट सिंगना नौना अमुक अपॉइंट तौबगी अयाबसु पीरी पनबा याय पुथोकदोरिबा बिल असिगी मतंगदा यूनियन होम मिनिस्टर अमित शाहना लोक सभा की ऑफिस ता पुथोकलगनी हाइना सी इदुना बिल सिंग असी पास तौनबा चनरगनी होनरगनी हाइनासु फोंदोखी बिल अहुम अदुदी कॉन्स्टिट्यूएंसी 130 अमेंडमेंट बिल लिसिंगनी कुनमंगा दि जम्मू एंड कश्मीर ऑर्गेनाइजेशन Amendment Bill lisingani kunmanga amadi the Government of Union Territory Amendment Bill lisingani kunmanga ni hari. Union Minister for Electronics and Information Technology Asbini Vaisnavna Lok Sabha da Promotion and Regulation of the Online Gaming Bill lisingani kunmanga puthokre bill adu puthorakpada opposition gi maikidigi charangna ba thoklakpa maramna matam khara Lok Sabha gi mifam yaithokpa taki makal kudingmaki sel thanaba online game thingnabagi pandamda bill asi puthorakpani Union Cabinet na bill asi parliament ta puthoknabagi matangda ayaba pikhrabani hiramasi gi matangda Union Minister Aswani Vaisnavna haiki naha oiriba miyoi kaya online game da laisubaga loinana yamlaba senpham ama arembada manghanba maramna bill asi parliament ta pass taunaba thorang lokolakpani chawkholakpagi matung ina tongan ba gaming platform singna chel thanabagi makhalgi online game puthorakpa maramna sahi nauriba angang singda asoba saitheng ama pire malemgi tongan ba mafamda miyoi kayana game makal asi pamna sanabagum India dasu sahi nauriba angang sing online game da sen thanabagi thawong chatharakpa thengnare hari online gaming gi matangda National Legal Framework ama semnabagi pandamda bill asi parliamenta pass taunaba thorang lokhalakpani karigumba bill asi pass taurabadi makal khudingmaki paisa thanabagi online game sing thinglagani athingba asigi mayokta kanagumbana online gaming promote tauramlabadi sahi ahum phawba jailda thambaga loinana lupa crore ama fine thiengadori online gaming gi advertise tawba singbu sahi ani jailda thambaga loinana lupa lakh yankhai gi fine thiengani hairi Myanmar junta military lengaki matungda region asida opium thabagi chang hengalagli amadi narcotics ke polam sing puthok pusin tawda Manipur asi transit point ama oili masina maram oraga state asigi kunaida chauna akaiba pirakli haina Manohar Parrikar Institute of Defense and Analysis ki researcher follow Dr. Om Prakash Das na phongthokre wafam asi IGAR sauna sinduna geopolitical development in Myanmar and its impact on India-Myanmar border with special focus in Manipur haiba hiramda pangthokiba Assam Rifles Manipur University gi guest lecture da lecture perioduna wafamasi phongthokibani Manipur University Vice Chancellor Court Hall da pangthokiba thorom aduda Assam Rifles ki Director General Lieutenant Vikas Lakhera IGAR South ki mokok thongba official sing senior journalist amadi Manipur University ki mahiroi kayana saruk yaduna pangthokhi Reserve Forest Land da kanagumba amatana lam khopchinduna masagini haina phongdokpa yade haina Guwahati High Court na mayek sengna lauthokre Assam Lainga ki Minister Information Public Relation Water Resource Social Justice and Empowerment amadi spokesperson Bijus Hazarika na ngarang mahagi social media account X ta thagalakiba post amada Assam ki Guwahati High Court na pikiba verdict amada Court adugi judge na haikibada kanagumba amana department ki asonba amadagi reserve forest ki mafamda hana changsinduna leramba taragasu makoina mafam adu makoigini haina lawba yaroi adugumba lam khopchinba singna aingi matungina lenga ki eviction torokpa matamda madugi mathakta lepa yaroi makoina aikoigi lebak asigi court law sing amadi constitution ngakadabani haina phongdoki makha tarakpada Nonglai nungsinda maram oiduna humdokraba khangabok maisnam laikai mama mapa anima kainakrabi machin manau nupi ngakta marigi matam khara leinaba yum ama haunabi matung ina DSP headquarter Thawal Y Sunanta na ribbon kaktuna khusin nakre hariba yum asi hanagi chief minister N Biren gi lamjing makhada saba horomkhibani senthok lambi ama oinaba phisa kon ama yauna embroidery gi sewing machine amasu piramkhibani ngasigi thorongka mari lainana DSP Y Sunantana ya proposal pikhibaga loinana nade yektana yum puba ngamnaba taibang semba mapugi mapamda thongnijari haiba wafamsu phongdokhi
मखा तारकपा अरोइबा पाउदा भारत के प्राइम मिनिस्टर ओइरंबा लेखिद्रबा राजीव गांधी की 34 सूबा बर्थ एनिवर्सरी की थौरम एमपीसीसी ने सिंधुना कांग्रेस भवन दा पांगथोखरे बीजेपी ना पौमिसिंग उनबदा हाइकिबा वाफमसिंग अदुदी चोइरोलनी कांग्रेस ता ताइसिनबा होनबनी हौजिक लमदम असिदा पॉपुलर गवर्नमेंट अमा लेगनी हाइबगी थाजबा लेत्रे हाइना एमपीसीसी की प्रेसिडेंट के मेघाचंद्रना फोंदोखरे थौरम अदुदा सीएलपी लीडर ओ इबोबी पीसीसीआई की प्रेसिडेंट के मेघाचंद्र CWC की मेंबर गैखांगम अमदी MLA सिंह यावना MPCC की लुसिंग सिंह अमदी कर्मी कयासु सरुक याखी लेखिद्रब राजीव गांधी की फोटो दा लेसु कतुना इकाई खुमनब उतपा अमदी कम्युनल हार्मोनी एंड नेशनल इंटीग्रेशन के पाउजल पीवा बाइक रैली अमा लमथा की बना थौरम अदुगी मपुंग ओइबा सक्तम सिंह ओइखी।